Daily Dose Manipur na mayambu taram na okchari. Ngasigi video sta puduna lakchari. Karigidamakta South Asia gi country mo oiriba phazakraba Himalayan nation Nepal asta mai hauriba asi. Sing hairabada protester kyama sikre Prime Minister fawo resign tokre. Makhoi gi Parliament supung chai kre amadi Kathmandu gi lambi sorokumba lanpham gi saktam onkre. Mayam sing asigi maram asi kari oiramba yai. Nepal gi youth sing gi asaw wasna Thokliba natragana Erang Asigi tungda karamba sakti leba lebaki khud yauriba. Geopolitics, foreign power natragana US na Bangladesh ta khud thingjinduna thogangiba saktam adu oigadawribra. Wahang sing asigi paukhum video asibu yengbiraga soidana khanglagani. Ngasigi video asta cover tawjagadawriba asidi India amadi China anigi geopolitical game India gi akoiba lebak singda karigi santi leitriba amadi tasengna US ki khud yauribra haibna chingba miyamna khangningduna leiraba wahang kya gi pakumsu yauri like amadi subscribe button da namsin biduna video gi maiki da panglasi September gi tang mapan 2025 haukiba chahi decades asida Nepal da hauzik khwaidagi chawba crisis adu thokle masigi mairi adudi government na maruoiba social media platform khudam oina Facebook Instagram amadi TikTok Thingjin kiba asina oigadawribra Nepal gi Prime Minister KP Sharma Oli gi lengak makhada athingba asi September 8 ta thamki masigi maramdi mapan lebak na khud thingjinba asibu yengsinba amadi Nepal gi oina locally platform sing asina register tawduna makhoi gi data sing adubu Nepal government ki makhada leiba asini adubu Nepal gi genjet technology da yamna makha ponba chahi kunga manga gi manungda leiba naha singna apunba population gi chada nifu oiribani masina makhoi gi di amata ngairba pambai ni haibasu makoina maruina social media da loina depend tawri khudamoina thabak activism memes amadi online ga marilena ba hiram kya amata mathangi numit September 9 da mayam gi chaw khra protest kya Kathmandu da chathi amadi Nepal gi mafam kya khudamoina Chitwan Pokhara amadi border town kya da lamai gumna sandokhi Satramadi young professionals kya lambi thortuna no to censorship down with corruption haiba kholausi lauki yam khaba miyam gi protest adubu thugaina ba police na tear gas rubber bullets amadi nongoi fawo kauki numit aduda yam drabada protest taraga mapan amadi myoi chahum mene soki amadi apapun gi pawng na pik thanki mathangi numit September 9 da Nepal pumba curfew lauthoki amadi yamlaba protesters sing aduna curfew thugaiduna Kathmandu du leiba Parliament manungda changduna thugai khaiki masina loiba natri protesters sing aduna top politicians sing humda attack chathaki Nepali Congress office mai thadoki amadi airport fawa target tawkiba pausleiki masiga marilena Nepal gi army laktuna phibam asibu laksana bahonaki khwaidagi shocking oiba paw amana Nepal gi PM Oli pung amagi matungda resign tawki masina Nepal bu amuk political uncertainty amada amuk thamle haujuk phawgi oina kanana amuk PM oigani haiba maming phawu thokthri adubu phibam asda opposition kangudi mathum marang honare asumna social media ban adu khulakta lauthoki protest asda yamdrabda mioi chamri romdi sokre amadi protesters sing aduna wasak sulauki madudi corruption oirba minister sing loisinriba phawa irang lep kiroi haina ngasi Nepal Thokliba riot asidi hektamak thorokpa natte masde youth singna luchingba yamna organize tawraba online hashtag Gen X revolution amadi free Nepal haiba banner asigi makhada social media gi athingba leitringai da haukipani social media da anti corruption kya ama Erang asina thoktringai da week amagi mamang da expose tawki masta politician gi macha masu singna sarkar gi achowa thabak kya tawsinba aduga makhoi gi naha graduate kya na thabak sunaba atopa lebak da chatpa gi leak documents kya expose tawki leibak amagi economy da yenglabasu Nepal gi phibam asdi lure Nepal gi apunba GDP gi 25% di makhoi gi atopa leibak da thabak sudun leiba mioi singna mayumrom da tharakpa paisa aduna oinaribani aduga Nepal gi chahi kunga manga dagi kuntra fawda leiba youth sing gi unemployment gi chang asina 18% oi masigi sumathakta covid ki effect natural disaster khudamoina 2023 gi flood mayam sing asina makhoi gi economy da sathina chaithing piri masida amukasu power shortage ki problem amadi pot mamal hengatpagi problem su yauribani aduna Nepal gi issue asidi makhoi gi manung gi problem mayam sing asina oigadawri brand natragana mapalong gi khud yauribra
Social media ban gi wang moda leiba Nepal da Thokliba Erang Asigi horpham maram khara yengsi. Ahanba maram asidi corruption ni. Buddha gi poknafam ni hainariba lam asina Transparency International gi Corruption Perception Index ta 108 suba rank ta leiri. Oli Sharma gi coalition government na July 2024 da power pai khrabagi matung dagi di haujuk phawu leptuna scandals kya ama thokli. Khudam oina China na funded tawduna sakiba Pokhara International Airport asna $200 million changadabda corruption na maram oidun $500 million fawu yauki. Nepal gi thokdok asna thoktringe amadi social media platform kya thinggadab numit kharani gi mamangda minister singna makoi gi family singi marakta government ki contract kya yen thokpagi audio tape leak tawraki. Protester singna masibu nepo kit scandal haina maming tholi. Masida leader singi family Oli Sharma gi allies ki yauna government ki job kya tender kya ama makhoi qualify oidraba macha masu singda pithoki. Aduga Nepal youth 1.5 million henbana thabok phangdabagi kangaunari. Ani suba asidi Nepal gi economy asini. Political instability na maram oiraga Nepal gi GDP gi growth asi sumatagi 2024 da 1.9% oiki. Taseng namasi PM KP Oli Sharma gi mahaki marirak suba tam gi khudoldi. Youth unemployment asina khwaidagi chawba problem ama oire Nepal da. Nepal da hojik makoi gi youth ama oina thabak tawba yaba thabak yama leitabana atopa lebak singda chanari ayambana. Protesters singna TikTok Tingbagi ngauduna chatpanati makoigi youth singi future leitraba amati atopa lebakta export tawkiba aduda yama sounding libani. Ahum suba asidi Nepal da social media ban tawkiba atu protest na maram oiraga thingkibanati. Nepal da handakta corruption kyama online da expose tawraki adubu Nepal gi government na masibu national security gi namada social media gi platform kutimuk thingjinki. Amati makoigi data sing government ki control da thamgani haina laukthokki. Adubu critics sing na hairi wafam asidi prajamyam gi kholawdu thingjinbani haina. Oli gi government asidi communist amadi monarchist ki maike dileiba mamangdasu praja singbu mahaki control makada thamnaba curfew media control amadi internet thingbagi thabak asidi yama toine chathaki. Ben asina social media platform singi user information sing asibu government ta share tawhanba asina prajamyam da government na kusira asida spying tawgi ayaba adubu lehengadawribani. 2025 ki angan basarukta students singna politicians singna chalaiba private college ta kakana bapiba education system adubu change tongba akan protest ataki. Nepal gi yamna maruiba economy ma oiriba hydropower project ki workers singna strike chataki adubu China dagi laukiba loan sing adudi sendon henado hengalaki. Amuksu 2024 da Thokliba flood aduna myoi kya ama siki amadi lising kya na mayum makai len kite. Adubu government ki maike digi lakpa response adumati yame sathi ne tappa corrupt oiba amadi ising ichaw gi tengbang sing adu phawa matki. Hauchik matang asita amu gengsi India amadi China ani gi markta laineriba geopolitical game asi. Nepal amadi India lebak ani asigi oinadi open border leisari. Share culture amadi Nepal gi trade ayamba India ga tawribani. Adubu China da yamna favor tawba Oli gi government ki makhada 2018 dagi hauna India ga mari phanadaba horki. 2015 da Nepal gi anova constitution sembagi matang da India na Nepal gi supply gi lambi block tawki haina maral siduna Nepal gi prajana India bu sounding ki. Masigi khudong chaba lauduna KP Oli na 2017 da Belt and Road Initiative ki deal China ga sign tawnaki. Amuksu 2024 da Olina China da chatuna Nepal anova railway line semgatpa amadi port semgatpagi agreement sign tawnakiba aduda India na waroki. Masigi maramdi Nepal na China gi maike da chatkiba haiba si India na regional control tawda achowa threat ama oigadawribani. Adubu hojikti pro China leader Oli Sharma su leitrabani na soidana India hojik sor hondoklamlagani. Adubu Nepal da instability leiba asina Indian border da refugee kya lansilakpagi problem Maoist ki insurgency hengalakpa amadi henadum China ki influence hengalakpa yaribani. India ga thangariba Nepal gi Madesi region asdesu autonomy pambagi irang layibani. Masina Nepal pumbada loina sandokibasu yaribani. China ki maike da amuk laks. Nepal da China na $1 billion kya invest tawki. Masida Trans-Himalayan Connectivity Network 2025 kumba $3.5 billion ki projects yauribani. Nepal economy instability asina China da nungang poktabadi nate.
साबा लोइसिलरिबा सेलेना चंख्रबा प्रोजेक्ट क्या खुदम ओइना बुदी गंडकी हाइड्रो प्रोजेक्ट असिना चाइना ने इन्वेस्ट तौखिबा सेनफम हंजिनगद्रा हाइदुना मी पाइरे इंडिया बु मतम पुमदा क्रिटिसाइज तौदुना लाखिबा ओली शर्मा असि चाइना के ओइनदी मखोइना पाम लीडर अमनी महाक लौथोकिबा हाइबा अस्ति इंडिया का फ्रेंडली ओइबा गवर्नमेंट लाखपगी ओइथोकुसु लैरिबनी मसिना सोइजना चाइना की प्रोजेक्ट क्या था अयतपा पिरकपा यारिबनी चाइनीज मीडिया हौजिक तुमिना लैरि अदुबु बेजिंग तुमिना सिक्योरिटी की मतेंग नेपाल दा थाजिंदुना इरांग असिबु नेमथाननबा अमदी ओली की गवर्नमेंट को कननबा होनरी 2025 की स्टडी अमना उदली मतुदी कंट्री अनि असिना मसा मसा की ओइबा सिक्योरिटी कंसर्न्स नेपाल दा थमले इंडिया ना खली करिगुंबा चाइनीज मिलिटरी ना नेपाल दा लांसिलक तारगदी हाइदुना चाइना ना अमुक इंडिया की क्वाड अलायंस असिबु काउंटर तौबा पामने नेपाल की हाइड्रो पावर रिसोर्सेस असिना लेबाक अनि असिदा कानाबा सोइदना फंगनबे याय अदुना रिसोर्सेस असिगी मथक्ता इंडिया अमदी चाइना अनि की मरक्ता टेंशन चाउना लैनरिबनी 2020 की इंडिया चाइना खनखिबा अदुगी मतुंगदगिदी काली रिवर बॉर्डर असिसु मरुइबा इंटरेस्ट अमो ओइदुना लाक्दिबनी अमुकसु कोल्ड वार की मतौगुमना यूएस अमदी चाइना अनि की मरक्ता लमजेन तानरी यूएस ने नेपाल की इंफ्रास्ट्रक्चर सेमगननबा मिलेनियम चैलेंज कॉर्पोरेशन की मखादा $500 मिलियन ऑफर तौखी अदुबु प्रो चाइना ग्रुप ना मसिबु प्रोटेस्ट तौदुना यूएस की ट्रेप अमनी हाइजरबसु नेपाल की गवर्नमेंट ना अप्रूव तौखी अदुबु जनवरी 2025 ता ट्रम्प एडमिनिस्ट्रेशन ना फॉरेन एड लोइनमक थिंजिन की अमदी एमसीसी याउना अमेरिका फर्स्ट पॉलिसी की मखादा फॉरेन फंड खुदिमक लोइना लेफन की अदुबु रूमर्स खरसु लैरि मदुदी यूएस की एनजीओ सिंगना नेपाल की एक्टिविस्ट सिंगबु तुमिना फंडिंग तौरी हैना चाइना ना नेपाल असिबु इंडिया की मायोक्ता लैबा बफर जोन अमा ओइनिसु लौरिबनी साउथ ईस्ट एशिया दा चाइना की इथिलची चौखलगली चाइना ना श्रीलंका की हम्बनटोटा पोर्ट अमदी पाकिस्तान की गोदार पोर्ट असि बेल्ट अमदी रोड इनिशिएटिव की मखादा कंट्रोल तौरिबनी प्रोजेक्ट सिंग असिना इंडिया बु क्वेश्चन थमली अदुना नेपाल असी हौजिक वीक लिंक अमदी अपॉर्चुनिटी अमनिसु हाइबिया केपी ओली ना पावर लोइख्रबदा सोइदिना नेपाल दा डिप्लोमेटिक एक्टिविटी क्यामसु हेनगलकदौरिबनी इंडिया ना मखोई की एलाइज सपोर्ट तौनबा अनौबा इलेक्शन तौनबा होनरपुया अदुबु चाइना नदी मखोई की कम्युनिस्ट लीडर अमा अथुबिदा लाकनबा सोइदिना पामगनी नेपाल इरंग थोकपा असना इंडिया दा चेंग ममलसु तांगलकपुया मरमदी नेपाल ना इंडिया दा चेंग सप्लाई तौई 1.9 बिलियन हेनबा मिसिंग द सपोर्ट तौरिबा हिमालयन वाटर की सिक्योरिटी असी हौजिक रिस्क तनी लैरिबा असी वीडियो असिना मखा तारपदा मुख समलपना खंगनिसी करिगिदमकता इंडिया बु क्वेश्चन न लैरिबा कंट्री सिंगदा शांति लैत्रिबा असी ए रीजनल डोमिनो इफेक्ट साउथ एशिया दा हौजिक यामना पाक सन इरांग थोकले 2022 दगी 2025 अस्ता यूथ सिंगना लुचिंगबा प्रोटेस्ट सिंगना गवर्नमेंट क्या इंटुक्रे इकोनॉमिक प्रॉब्लम्स अमदी फॉरेन इन्फ्लुएंस असिना मरुइबा मरम ओइरी 2022 दा श्रीलंका की इकोनॉमी कोलैप्स तौखी चाइना की सेंडोना लेबाक असिगी जीटीवी की चाद तरा यौखी फ्यूल की सप्लाई वालकपा अमदी इन्फ्लेशन 70% फाव यौखिदुना पाक सन प्रोटेस्ट होरखी नहा ओइरिबा म्योय क्या अमा थबक फंगदबगी अवाब चावना मायोगनखी अमदी मसिना गोता गो होम हाइबा यौ असि होरखी प्रेसिडेंट गोताबाया राजापक्सा श्रीलंका थादोक्तुना चेनखी नेपाल इहौ असिसु श्रीलंका दा थोखिबा करप्शन अमदी फॉरेन डेट की मायोक्ता हौखिबा इहौ असिगा यामना मानरी 2024 दा बांग्लादेश स्टूडेंट कोटा प्रोटेस्ट अदुना जुलाई रिवोल्यूशन दो होखी मदुदा मियोय चहुमेन सिकी प्राइम मिनिस्टर शेख हसीना फम लौथोखी यूथ सिंगना डायनेस्टिक रूल की मायोक्ता लेपखी सोशल मीडिया बैन तौखिबा अदुना प्रोटेस्ट अदुबु थुगाइबा ngamखिते नेपाल सु हाइरिबा पैटर्न असिमगनी हौसी ओइरिबा असि बांग्लादेश की कोटा इशू अदुमना नेपाल सु यूथ सिंग नेपो किड्स की मायोक्ता लेपली पाकिस्तान दसु इमरान खान गवर्नमेंट 2022 दा लोइसिनखी 2023-24 दना इकोनॉमिक प्रोटेस्ट होखी इन्फ्लेशन ना 38% यौखी अदुगा यूथ अनएम्प्लॉयमेंट की चांग 10% यौखी 2021 दगी हौखिबा म्यांमार की सिविल वार अदुना इंडिया की बॉर्डर एरिया दा खुद थोंगनबा अमदी रोहिंग्या चंगसिलकपसु होरखी साउथ एशिया की प्रॉब्लम असदा मरुइना कोविड की मतुंगदा सेंडोन असी चादा कुन फाव हेनगलखी रीजन असदा चाही कुंथ्रा की मनुंग लैबा यूथ की पॉपुलेशन असना 60% ओइरे रीजनल पावर अमा ओइरिबा इंडिया ना युमनो नंबर लेबाक सिंगदा खुद थिंगजिली हाइना ब्लेम सु तौरी खुदम ओइना 2015 दा नेपाल दा इंडिया ना थमखिबा ब्लॉकेट अदु पनबी हाय
Adubu Indiana chahi khudingi akoibda leba lebak singbu stabilize taunanaba $1.5 billion charting tawi. Masigi awatpa asna China ki Belt and Road Initiative asna mentally adubu pendaba kyamadi thokali. Social media na mai chuduna protest kyama thokali adubu ben tauduna su thingbadi ngamloi. Masigi matung ilakpa oina hana sunaba amadi leaders kyama intuba Sri Lanka, Bangladesh amadi Nepal da chahi ahum asta achowa irang kyama aikoina ukre. Masda nati Afghanistan, Pakistan amadi Myanmar da Thokliba Erang asna su India ki major challenges amasu pahelibadi. Social media dagi haurakuna PM phawba pham inthakiba adugumlaba Nepal ki unrest, corruption, inequality amadi youth singi marakta peneraktaba India amadi China anigi geopolitics game asina henadum irang hengadale. India bu koisiliba lamsing asta maruina Gen Z ki revolution ama lakpagum uri. Masda pangal kalle hairiba government kya amasu tu khrabani amadi future desu India ki manung desu thokloi haningai leite. Lebak amagi future oiriba youth singda tungi future ki oiba right adubu motpa tarabadi masdagi henba irang kya amasu thokloi haningai leite. Matang asta Delhi dos Manipur mayamdagi kainanaba yathang nizari amadi topic asta somgi mod na karino habdu soidina comment section da comment tawsinbirako. Amadi video asibu enjoy tawbiragadi soidina like, share amadi channel asta subscribe tawsinbasu kawbiramudu. Mathangi video da mu thengarasi.